ꯊꯥꯕꯜ ꯕꯣꯝ ꯁꯥꯔꯒ ꯅꯤꯛꯊꯔꯤꯕ ꯅꯤꯛꯊꯔꯤꯕ ꯊꯋꯥꯛ ꯃꯌꯥꯝꯗꯣ ꯃꯅꯤꯄꯨꯔꯗ ꯀꯌꯥꯝ ꯀꯨꯏꯅꯅꯣꯕ ꯅꯤꯛꯈꯤꯗꯣꯏꯁꯦ Yaoshangna loiklapau thapal song nakhi thapal gi bom du da lakak tau nakhi te Manipur sibu haji war loisille crisis loisille habasi mayam isa isana yanarabra belief kem da lairiba ichine no mayam si masa masa gi mayumda hanba ngamdana ngasi phawa lairiba si mayamna thabal chongdana thunniktana thabak niktana tawri mayam sibu buki Meitei gi crisis sibu loigraba Chahi Chuppa kumai harau tawraga lairiba dumnaba khoigi Manipur Leibak ase asigumna bakta tawriba kumai harau mayam se asigumna kanagumba Leibak amata kanagumba atoppa state amata asmaina Chahi Chuppa festival Chahi Chuppa harau kumai tawraga kanasu leite ado khoigi Manipur si mapal lamdagi yengakpadadi yamna laira chutat naba dumnaba state ama oina ui aduga Indian census or India ki report income India ki income gi report asu Manipur si adumnaba Lairaba state ama oina ui adubu asi khoigi Manipur da thoiba kumai harau da isai nungai natana thabal chongba aduga tamcha na tauriba adumlaba isai nungai lila mayam asida paisa paiba saraga thoraga thariba paisa mayam pairibra khangde tengba pairbasu yai adubu paktakna na Manipur si Lairaba Leibak apani habasi income gi record di lairibane adubu Manipur da lairiba ichin inaw singna Peisa Paiba Saba gi adumnaba chatnabi ama ngasi Manipur da kanna talakpagum uri Manipur da ngasi phawda matik chaba industry matik chaba IT company matik chaba adumnaba factory ama phawwa mapum thangna leiba natri adubu Manipur da Peisa Paiba Saba natraga paisa asengba gi paiba mi kharana ngasi Manipur gi kumai haraubu continue tawduna leitana Chahi Chuppa kumai harau pangthokliba asiamna hemanbra habasisu haijaning adubu kanagumba ngasi lip kemda chahi ani helaba phawda lerakliba tin inaw singi damaktasu khara khallaga kumai harausi khara hanthabana phabra haiba khanjai duga handak yamna toina thagliba kumai harau param leitana isai nongai tawriba tamoina hairaga mau chak chanabagi isai tagi angang churakron tawbagi isai tagi ki sport prize distribution tawbagi isai ya thabat tugumlaba lekai da leiba club mayam singsina maram sadana singulaba isai nongai tawholiba asisu lekai club singna manaraga khoipunna yengsindagadi hariba tawriba kumai harau tawriba isai lila asi kari maram gino ei haina isai kauribano haibasi izillaga khangaba mafam matam chaba oiragadi achumba kumai harau asi group tawiu natragadi club members na lekai gi members na achumlaba mai harau asi maram chai chade haibasi approval tawba permission loba ama darkal oibra haibasi khal lekai club mayam na yar ragadi lekai club mayam sing hina gyan taraga hoigi achumlaba fam matam chadaba kumai harau sing asi epasi hairagadi Manipur da patakna na Chahi Chuppa chathariba mafam matam naidaba kumai harau mayam pa yai habasi anjay aduwa yamna sathiba yamna Meitei khoigi yamna weak oiba poina mana mo yun try pan thokre me ahum thokre jesa Manipur bu machet mana Manipur bu machet kanglu puding magna machet nirak padagi thorliba sumlaba rang mayam asi atana tholak pa yai habasi hainingi adudana mathangda karamba community na territory da Manipur gi lambu karamba community na alak pa yai habagi lalong sisu ang ai khangdaba natte adubu si Manipur da khangna una hoi karigumba precaution amatta laudana kumai harauda taudana luptana ngasi leidiba sisu lepa abra habasi ngasi video sida haijaning duga migina ri khudingi nomaiding khudingi pundana kari kaidoba lalong kaidoba kamain toba habana timba discussion gi forum ama siamduna tatana consistency oina chathari adubu Meitei khoigidi punshinbadi lairadana schedule sembadi lairadana agenda sembadi lairadana nang ai henba tanaringa da khoi punna kumai harauda tana nasada luptana taudana leiringa Manipur asi mathang karamba frupna Manipur gi territory Manipur gi lam yenna si harakpa ngairibano haibasi masi aigi karamba frupna Manipur gi lam yenna si hairakpa ngairibano haibasi ngasi video si dai jaramge aduna akhoi masi aisa gyantana si kumai harau mafam matam naidana kumai harau tawum si haibasi masu aigi ngasi video si da hajaramge. Thank you so much. We'll see you again in the next video.